Kuki Singna Sathariba General Strike Mayokta Naga People's Organization na Kudaktagi Counter Bandh Kaukhre. NPO na Counter Bandh Kaurakpadagi Cotu na National Highway Singda Kwkhiba Matam Kaktaba Bandh gi Khongjang Handokhre. Ireng Naga Village Mai Thagani haina Kuki National Fund KLFP gi Tiger na kihanbagi audio ama viral oirakle. India gi Sakhwat Thaurangi Mayon North East da onsin bahawre. Draupadi Murmur. Oinpamda athingba thamlakpa laibak thibani. Lup amataga nungainadaba leite haina Jadumani na phongdokhre. Kokomi gi January 18 gi khongsat ki damak sem saba punamak loire. Kokomi Union Home Minister Amit Shah ga Kuki MLA Taraga Gawati da ngasi unagani tawramba adu tha sigi tang 30 da oina unaragani hari. Special Crisis Affected State lauthokadabani. Mega Chandra nupi asi phangnaba honabada miyamna mateng pangbiu. Kwkhiba Lamdong Kaithendagi Salam Ongbi Niroda Wipe of Salam Tomba ngasi nongalamdai pung amaga minute 58 taba matamda thokibadagi hanjilaktre. Nupi asi saurangna phit manga wangi kulai kusu oi kanagumba thengnabiba yaurabadi mobile number 8787624733 asida pau pibiraknaba khanganjari.